ngasi phongkiba tongan ba manipuri se phongsing amasum thokiba thawdo wathok digi maruoibi I pausing khonga saraga manipur top channel ki maikedi gi myamna thamjagi ahan bada isel express ta phongkiba maruoiba paukhra drug ki lantheng da narcotics anonymous na asawa thawdang larokli nupi macha sing drug addict oibi gi sangwang khalakli ba si yenglaga akhanaba thoksil paikhatpagi tangai fadaba leire nisada laisurabi nupi singbu kannanaba nisada laisuramadi mausa gi punsi da halaknaba ebemana akhanaba thaudang larokli manipur da nupa nupi khaktan nisagi ipakta lupsilakpigi sang nomi wongkhalakli manipur lengak nasu war on drug lauthoktuna mayai kaba polam sing fogatpagi thapak sathari sera sida nupi masa kya drug addict oibigi sang wongkhalakli phibam masi yenglaga nupi sing tagi oiba drug di addiction center sing ningthina thamduna akhanaba thoksul paikhatpagi tangai fadaba leire lenga amasum tungan ba organization kiana moyai kaba polam sing thingnaba akan ba khongjang sangchali adubu drug yon bamadi sapgi sang wongkhalakpagum uri adubu laibak thibadi nisagi ipakta irakna rabi nupi singi oiba lokhatpham thokpa akhanaba thoksil kya paikhatabagi mamitari masagi sai kunga tarik khakta ngaribi drug addict oiramadagi wana nisadagi lapthoraktuna mausagi punsida halaklebi ibema asengma ming losinjare na narcotic anonymous NA gi mi makhata drug ta laisurabi nupi masa kya bu mausagi punsida halaknaba thapsul kya pekhali magna karama drug addict oirakhiba madi madudagi lapthokhibagi wari singliduna laisurabi nupi kya da nisadagi lapthokhanana bohonari pauksi esigi ebemaga akhanana unabada mahana hai mahak nauringai matamdigi yu thakpa surup nasingma wakhal kya gi mayai kaba polam sing sizinaba horakhi madugi matung laikai gi miyoi kharagi thawin sindagi heroin number 4 test toki madudagi mathang hainabi horak oiraktuna drug ta laisuba misa ama ohenki hanjina thadok lage khalabasu drug sijina badu thadok ngamkhide masa mathanda fawo sijarage haina fawo khanki nupi ama oibana rehabilitation center da satpa haibadusu miyamgi minok mai saki badagi satpa ngamkhide losinduna thamaga loinana drug addict oibigi sangsu hengalaki mamai thangda drug thadoknabagi atopa pambai leiraktabadagi rehabilitation center amada leki thamari rom leiraba matungda ma nisada laisudre clean area haiduna tholaki adubu mahna rehabilitation center dagi tholaklaba matungda nisa saningbagi wokhal amung laki matamadura narcotics anonymous ki member ama thengnabadagi makhatana nisada laisuba miyoi oikhidre loinana group adura yauduna drug addict oiraba kyagi punsi kannana bo honari hairi sahi ama hena nisa makhal amata sadana clean oiraba ibemana makhatana hai drug addict oirubagi saitheng adu mayek sengna khangbana nisagi ipakta laisurabi kayagi damak leptuna makhoibu nisagi ipakta gi kannanaba khongpham sena lepli NA hairiba group sikana gumami amatadagi sel mating lobo leiti member masel angam sel puthokna duna miyamna paujel pibigi thabak sathari group ki member singna se phong yon bamadi merchandise ti sarna singba polam kya yonduna fan khonggatna bohonai yu thadokpa ngamdaba amadi makhal kya gi nisada laisuduna nanthokpa ngamdraba miyoi kya punsinaduna atopa drug addict singbu mateng pangbaga loinana nisadagi lapthokhana bohonari drug addict oibeda kaya yamna wabagi haibadu wari liduna takthokpa singda tahali close door amadi open door haiba mafam sing khaidoktuna laisuruba miyoi kya ra paujal piri loidana makhoigi mama mapa amadi imung munungi miyoi sing yawba mifam mama pangthoktuna drug sizinabada kaya yamna wabagi haibadu khangali NA gi member oiduna drug addict oibedigi nanthoraklaba miyoi singi matangda hai makhoina drug thadokpa ngamlakpagi anniversary fawo pangthokli makhoigi marakta anidagi ahumlak suba anniversary pangthokiba yaukre nupi amana nataba lisa satle natragana mayai kaba chinjak sizinare haiduna miya mamangna puthoktuna khongoina bigi satnabi asi thadoktuna makhoigumba nupi singadubu khunai sida amukhana mausagi punsida halakpa ngamnaba honaba mathautai madu oirabadi drug ki saitheng phanglaba nupi sing mausagi punsida halak hanbada asobu mating oigani drug addict amana drug thadokningbagi apamba sidi adumaklai drug tagi kannanaba tholakliba miyoi singda phawriba ithil adudagi drug addict oiraba miyoi singdana hena phawi makhoida drug thadokningbagi ihul leiragasu drug ki minai oiduna leibana ayamani narcotic anonymous hairiba US tagi haukiba nan profitables group asi manipur su linkhatuna ngasidi nisa sarama miyoi lising ani hena member oire
ड्रग थादोक ngamdriba mi kya su group asida yahonduna makhoi drug tagi lapthok handana bohonari manipura NA gi group taragum doirum lei masida nupi sing saruk yabi gi sangdi yanu nemli manipuri khunai gi oina nupi sing mayai ka bachinjak pu sarabadi nupi adu tabalisa satpi ama oina lawi nupi sing da social stigma kya lairiba du hanthana na bangam labadi nisa dagi lapthok hanbar asobu mating oigani nisa sabi nupi sing da yengliba mi yeng asina su makhoina nisa gi ipa asidagi nanthok ngamdabagi maram amasu oheli haikhen su pausna makhatana su fongdorakli makhasa tharak poina to papamanamo prophet ki mayokta akan wa hairubigi hingsa thokra batungda mara lai rehba mi eni gi yumgi akoi bida khab wall sing thuaikre BJP gi spokesperson oirambi Nupur Sharmana prophet ki mayokta akan wa nganglubagi Uttar Pradesh ki Saharanpur asob irang thokra batungda Nupur Sharma ma ki phamdagi lokthokre thaudo asiga mari lainana state aduda Saharanpur area da leiba miyoi singi nungsi sangna hingminariba punsi mahinda asob irang sagatuna wa thok oheli habigi matangda thaudo aduda maru oina sienaba mara leiba miyoi ani fakhraba matungda miyoi ani adugi UP city da leiba yumgi akoibeda khaba wall sing akanba police ki section thorang marakta bulldozer sizinaduna thugai khibagi video clip sing Uttar Pradesh ki police na social media ra upload tawduna share torakrari Saharanpur district ki police sitna phongdorakpada mafam adudagi puna miyoi hufuga mari su thaudo asiga mari lainana fagakrari police na thadorakpa video clip sing aduda municipal team amadi police singna mara lairi hariba muzamin amadi Abdul Wakir gi yumgi gate amadi yumgi akoi bida khariba wall sing bulldozer sizinaduna thugai ki hari masigi maramdi makoina sajiliba gate amadi wall sing adu aina yadaba mongda lamkhopsinduna sizinabagi ni hari Kanpur dasu tha sigi ahumda thaudo asiga mari lainana kanglup ani gi miyoi sing marakta nung thanaduna irang thokiba laikhrabani ngasina police sing amadi municipal gi kangbu singna thokiba thaudo adu da sauna maral lai haina maral siriba local leader Zafar hairiba miyesi len mafia gamari lainai habigi maral ma ki lanthum sing mangtakan bikre haina spouse na makatana su fongdorakli makasa tharak poina sanaleba poksi de fongkiba to papaukrana Zenims da phamung kuntra leiba psychiatric ward miyamgi potha sang sangakre asoba phampai ba kharadi masagi furup ki wakhal dagi hendokpa ngamjadri se minister oiribasi furup amatagi nati lamdamasi da khundamina riba furup kuntra gomde makini lenga ke asoba phampai ba mi khradi ma ki furup adugi wakhal dagi hendokpa ngamdana leiribasi thadokpiu haina se minister nongthongbam berena phongdokre Jawaharlal Nehru Institute of Medical Science Jennings da phamung kuntra leiba psychiatric ward public waiting shed amasum child care center sangabagi tharamda athoiba mithung oina saruk yakiba se minister na hai miyamgi mihut oina assembly da lakraba amasum lenga ki employee oina thabak tawrakhrabadi ma ki furup ki wakal thadokpatai lenga ki thabak tawrabadi Manipur gi apunba saganabu wakal khanbatai lenga ki phamasoba paiba officer kharadi state ki oina pirakpa project ki sada kharana state ta tawraga ayamba saruna mahak ma ki khul natragana furup ki thabakta thadaba yaudaba nati masigi wakal asi thadokpa ngamdrabadi Manipur sokhotpa thindakigani Jennings asi mausagi phibamdagi sauna ahongba purakpa ure Jennings hospital yamna taru tananba hospital ohenanaba miyam punna thaudang lominasi Jennings ki nauna sagaliba boys amasung girls hospital asi jun kuntra phawgi manungda sangana ba honari Manipur miyam gi haksil sauna ahongba purakna bagi damak se minister health for all gi makhada team samaga humfuna operate tawraga thabak sangsili scheme gi makhada launa gandaba laina makhal tara nari bra haiba khangdoknaba campaign chathari Manipur gi damak ka thokpaga loinana thabak tawo team hengalabadi putka pina kapada sakhot hanba yagani miyam gi ana leng gi thabak ta sel hena sangba du hanthana bagi damak lokhot pa minister gi haksel gi tengbang gi sanpham lupa lak manga yokre loinana PMJAY gi sanpham su lupa lak manga oiribani haini su paus na makata na fongdorakli makasa tharak poina to pamarueba pawana miye hum sire Imphal East amadi Imphal West tongan pa mafam ahumda maina singba yauna miye hum sire police tagi phangba paun hai lamlai police station konba sawumumda thong sabagi thabak subu yawba mapan gi sinmi ama ngara nungthil pung ohunga minute 10 rum taba matamda maina singduna sire laikhidraba sinmi dugi maming Tafazun Hussein Saini fugamanga apokpa laikhidraba Abdul Qadir Kawi Assam gi Uttar Kara Hagusi dagawdagini ma ngarang thong sabagi sat haibigi hidak thitpadu yot karakta
ꯆꯥꯡꯍꯟꯅꯅꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯊꯛꯇ ꯇꯤꯡꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇꯤꯑꯦꯁ ꯋꯥꯌꯔ ꯊꯦꯡꯂꯨꯕꯗꯒꯤ ꯆꯤꯡꯗꯨꯅ ꯁꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯂꯧꯈꯠꯂꯒ ꯉꯔꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯂꯕ ꯃꯇꯨꯡ ꯉꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯁꯖꯤꯗ ꯔꯣꯗꯇ ꯂꯩꯕ ꯇꯥꯖ ꯍꯣꯇꯦꯜꯗ ꯋꯦꯇꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:35 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯥꯏꯒꯨꯏ ꯍꯥꯎ ꯆꯣꯡꯂꯣꯏ ꯆꯍꯤ 23 ꯀꯧꯏ ꯁꯥꯏꯀꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤ ꯈꯣꯂꯦꯟ ꯚꯤꯂꯦꯖꯇꯒꯤꯅꯤ ꯃꯍꯥꯛꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯤꯔꯤꯟꯖ ꯑꯃ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯟꯇꯦꯅꯔ ꯑꯃ ꯑꯃꯗꯤ ꯉꯧꯔꯨꯅꯕ ꯄꯥꯎꯗꯔ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁ ꯑꯣꯏꯔꯒ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯂꯧꯈꯠꯂꯒ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯂꯕ ꯃꯇꯨꯡ ꯉꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯤꯇꯥꯟ ꯃꯈꯣꯡ ꯃꯤꯅꯥ ꯀꯩꯊꯦꯜ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯃꯝꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯃꯍꯥꯛ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯝꯕꯤ ꯆꯠꯄꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯣꯟꯁꯟ ꯄꯨꯈ꯭ꯔꯝꯕꯝ ꯑꯄꯣꯛꯄ ꯕꯣꯔꯥꯃꯅꯤ ꯀꯧꯏ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗꯒꯤꯅꯤ ꯃꯍꯥꯛ ꯀꯝꯗꯧꯅ ꯁꯤꯕꯅꯣ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ UKꯗꯒꯤ ꯄꯨꯔꯛꯄ ꯑꯣꯛ 15ꯒꯤ ꯃꯅꯨꯡꯗ 2 ꯈꯛꯇꯃꯛ ꯍꯤꯡꯍꯧꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯛ ꯂꯣꯏꯕꯅ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯦꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯒꯤ ꯄꯨꯔꯛꯇꯨꯅ ꯍꯤꯌꯥꯡꯂꯝꯒꯤ ꯐꯤꯒꯔꯤ ꯐꯥꯔꯝꯗ ꯂꯣꯏꯔꯛꯈꯤꯕ ꯑꯣꯛ 15ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯑꯣꯛ ꯑꯍꯤꯡꯕ 2 ꯈꯛ ꯍꯤꯡꯍꯧꯔꯦ ꯑꯣꯛ ꯑꯌꯥꯝꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯁꯤꯖꯤꯜꯂꯛꯂꯦ ꯃꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯑꯐꯕ ꯚꯦꯔꯥꯏꯇꯤꯒꯤ ꯑꯣꯛ ꯃꯆꯥꯁꯤꯡ ꯐꯥꯔꯃꯔꯁꯤꯡꯗ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯚꯦꯇꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯤꯒꯔꯤ ꯐꯥꯔꯝ ꯑꯁꯤꯗ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ UKꯗꯒꯤ ꯄꯨꯔꯛꯈꯤꯕ ꯑꯣꯛ 15ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯑꯣꯛ ꯑꯍꯤꯡꯕ ꯑꯣꯛ 2 ꯑꯃꯒ ꯉꯁꯤ ꯑꯌꯨꯛ ꯁꯤꯈꯤꯕ ꯑꯣꯛ ꯑꯃꯒ ꯂꯩꯔꯝꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛ नौना पोक्पा ओक मसा तरासु लेरम थेनखी ओइरमलिबा फिबम सिगी मतांगदा स्टाफसिना फोंदोरकपदा यूके दिगी पुरखिबा ओक तरागा मरिगी मनुंगदा अनिखकना मसा तरा रोमदा पोकलमखी ममांग थादगी हौरगा तोंगान तोंगानबा माफमदा मसा पोपो कुइद्रिबा नौपुरिबा ओक तरागा मथोय अमसु सिखरे सिखिबा खुदिमक डिपार्टमेंटना एक्सपर्ट थरक्तना पोस्टमोर्टेम तौरबा मतुंगदा स्काबेटर सिजनदुना निंगथीना ताउथोलगा फुमजिनखी रिपोर्ट असिगी मतुंग इनदि ngasi फावबो मफम असिदा लैरिबा स्टाफसिना खंगलकपा लैतबना सिरिबा ओक्सिंग असि करिना सिबनो हाइबा अदु खंगमंगमद्रि लैहौरिबा ओक्सिंग असि मखातना सियाना याउदनबा मखोइगी मैकेदिगी हिदाक लंगथक थादुना निंगथिना यंगसिलि अमरमदा फार्म असिदा लैरिबा ओक कया नादुना सिरकपसिना फार्म असिगा अखोइबदा ओक लोइरिबसिंगदसु मखातना संदोरकदरा हाइबगी अकीबा लैबना मैकेदोंगी ओक लोइरिबसिंगना डिपार्टमेंटगी मैकेदिगी अहेनबा मियेंग संगबिदुना पांगबी याबा मतिंगसिंग पांगबिनबा लेंगाकी पुंगनिंगसिंग सिलक्ली पनबा याबदा स्टेट असिदा हौखिबा मतम खरगी मनुंगदा उरखुल अमदि कामजोंग डिस्ट्रिक्ट अफ्रीकन स्वाइन फेवरगी लैनाना मरम ओइदुना ओक क्या पाक्तकनना सिखिबसु लैरबनी हाइना पाउसना फोंदोरक्ली अतोप पावमना नेशनल स्पोर्ट यूनिवर्सिटी कुमजा इंग 2023 फावगी मनुंगदा संगारगनी स्पोर्ट्स मिनिस्टर नरेंद्र मोदी की लेंगा आसिना इंडिया की अमत गायरब नेशनल स्पोर्ट यूनिवर्सिटी मणिपुर सेमगा सगलिबसि कुमजा इंग 2023 फावगी मनुंगदा मफुंग फाना लोसिंदुना लेबाक्सिगी मियामदा सिनरगनी हाइना यूनियन मिनिस्टर ऑफ स्टेट फॉर यूथ अफेयर्स एंड स्पोर्ट्स MOS अमदि होमगी फमपाइरिबा निश्चित प्रमाणना फोंदोखरे लंगजिंग लेबा ग्रुप सेंटर CRPF इम्फाल पांथोकिबा पाउमिसिंग उनबा मदा MOS निश्चित प्रमाण हाइ स्पोर्ट्स यूनिवर्सिटी साबगी थबासी नोंसिंगी फिबम अमदि पोचै पुथोपुसिंगी खुदोंग सादब लैबा यावबा अमदि अतै हिरम खरदगी मपुंग फाना साब लोइदुना संगाबगी मतमसि खरा थेंथबनी हौजिकति लंबी थोंगी अमदि पोचै पुथोपुसिंगी थबकसु खुमांग चौक्सिनबा ngamle इंडिया की ओइना अमत गायरबा यूनिवर्सिटी असि मणिपुरगी सनरोइसिंगी थोइदोक हेंदोकपा मथौनासिंग अदु सखंगदुना प्राइम मिनिस्टरना मणिपुर लिंखदहनखिबनी हाइना पाउसना पलकली अतोप पावमदना फुटपाथ नुंग लेंगोय पैसिलंबसिंग चीफ मिनिस्टरना लाथोअनख्रे तिदिम लाइन की एशियन हॉस्पिटल मनाक्ता लेबा फुटपाथ नुंग लेंगोय पैसिलंबा मसुम हॉस्पिटल असिगा ताइनबा लंबी की सड़क गाड़ी मसा किया टीपल पार्किंग फाव तौसिलंबदगी चीफ मिनिस्टर की याथंग मतुंग इना लाथोअनख्रे
हिरम असिगी मतंगना चीफ मिनिस्टर एन बिरेन माकी फेसबुक अकाउंट थगलक पोस्ट अमन हाय सेंस फॉर बेटर मणिपुर हाइन मिंगथोन फेसबुक पेज अमदा हाइरिबा तिदिम लाइन की मफम असिगी फुटपाथ लेंगोय पैसिनबा मदी मेन रोड गाड़ी सिंह ट्रिपल वाकिंग फाउ तौशिले हाइन फोटो कोनना थगलक थेंगनबदगी खुदक इम्फाल वेस्ट की ट्रैफिक पुलिस पाउ पीदुना लपथोनखिबनी लंबी सड़क नूंग लेंगोय पैसिनदुना लनाई अमगुमना लमगुमना नो पार्किंग हाइब साइन बोर्ड फाउ थमदुना लंबी चलीब मियामदा अकायब पीबीगी थौदो असि तोयना थेंगनरे मसिगुम थबा असि मखा ताना तौबिगनो अतोप पाउ मदना मुशरफ सिरे हाइबगी पाउ सिंगु मागी इमुंगना याखिद्रे पाकिस्तान की हानि की प्रेसिडेंट परवेज मुशरफ की इमुंगना महाक वेंटिलेटर लेते अदुबु लायेंगबदा फबा ngamloidaba phibam amada lairi hairaduna mahak sire habigi pausing adu ngarang yakidre amyloidosis kawba arubu layong ama nabadagi hawkiba sahi ahumlo mahak hospitalized tawrakhibani haina musharraf ki official twitter account da imung aduna haki mahak sire habigi tonga sing social media ra amuk pakistani amasum indian publication kharana su report tawrakhibadagi musharraf ki imung amasum mahak ki party of pakistan muslim league APML na tuwan ba statement sing thoki Parvez Musharraf ki naknaba associate Dr. Muhammad Amza na masai sai 105 suraba hanagi military ruler si sorhon bada nungai rakhidabagi hospital pukhathi bani haki makasa tarak poina to papa amana high court education commissioner gi order mawalaudre ozama bu regular headmaster oina lauduna pithokadaba award percent phamsing pithoknaba khankhre kumza english ngamaga samapan marfuga tareta February kunga taruk education as loison gi makai digi thokibu order amana matamaduda matriculate teachers oikiba ozama bu kairang primary school gi temporary teacher oina khalaba matung February kunga taret english ngamaga samapan ga maudrada school adumaki headmaster gi sars pubada ayaba piraba matung September manga english ngamaga samapan maudraga mathoida ke suko ba headmaster amaga loinana makoi ani bu acting headmaster looking after ohenduna headmaster gi tulo phanganduna lakraba matung December english ani ga taraga mapanda education as ki commissioner na thoki order amana oza adu bu primary school gi regular headmaster oina loba yaroi heduna order tholaga makna headmaster oina thabak tawbagi phangpham thokpa tolop amasum allowance phangandana lairakhiba do high court of manipur education as ki commissioner gi order adu cost tawduna sanahan khidabag loinana oza sibu regular headmaster oina lauduna September manga english ngama samapan maudraga mathoidagi lakhalaga phamasigi damak pithokpam thokpada wana lepi khiba tolop amasum allowance thamarigi manungda pithoknaba khankhre high court of manipur gi order si tha sigi tarukta court asigi justice oiram khiba justice lunun sukum zamina piram khibani aduga ihan hana temporary teacher oina appointment fanglaba matungda acting headmaster looking after oina purakpada natana October 3 english ngama samapan maudraga nipanda ZEO kangpukpi gi office ta assistant inspector of schools oina forward transfer tokiba oza mabu ROP 1990 gi makhada tulop ki senior scale forward phangalamlaba matungda mangonda headmaster gi thabak puhon khiba natragana headmaster ohen khiba du official oina DP sina singba pangtholaga pi khiba leiti habu wafum court thorak tuna school educational department gi maikeri gi headmaster amadi AIO na forward thabak puramlaba oza dubu LPG school gi oza oina andro kharam LP school join taunana order ama July taraga mapan English ngani taraga turukta tholakhibani asiguma education s department gi matam gi oiba manada order kya mayu naragli ba oza adugi maming guru mayum sanaya masai yankhai ni pan apok lekidraba ji Radha Mohan kawi kontha ahaluk mamang lekai degini headmaster phabu oirambada natana assistant inspector of school phabu su oiramlaba oza sina mayu naragli ba order mayamasi mayokta mak masamangna petitioner oiduna kumza english ngani kunda manipur government ki school education department ki commissioner amasung director gi mathakta civil writ petition number 34 of 2020 file tawrakibani mahakna high court file tawrakiba petition adu da mak ihan hana temporary teacher oina khankibadagina headmaster gi charge puhalakpa amasung assistant inspector oihalakpa aduga mak pu phamsing asi puhalakhiba du official oiba DPC gi pangtholaga ohen khiba nate hairaktuna LP oza oina amuk join tawnaba khanglakpa phawgi wafamsing court ta mayek sena phungdoki case asi court na lokhatuna khanaraglaba matung mamangi kumza english ngani ga kunga mathogi August kunga tare namasum September tare ta aroiba hearing sing pangthoklaga reserve tawduna thamlakhiba judgment amasung order na tha sigi tarukta laukthokibani
कोर्ट की ऑर्डर सिना माकु रेगुलर हेडमास्टर ओइना खनखिबा लेते हाइबा स्कूल एजुकेशन कमिश्नर की दिसंबर इंग्लिशिंग अनिगा कुनगी मपन की ऑर्डर दु कोना क्वास तौदुना सना हनखिद्रे हाइदि हैना पाउसना फोंदोरक्ली अतोपा पाउ मदना चीफ मिनिस्टर बु थमोय सेंगना थागतख्रे पाउसी एसिना ममांग थागी कुंथ्रादा लु कोकपद लेन मामा मपा लेखिदबदगी मबुंगना अफंग अफंग सुरगा महि तमहलखिबि नुपी मसा किडनी फेल ओइबदगी थवाइगिदमक लंथेंगनरी हाइबा हेडलाइन की मखादा पाउसी एसिगी पाउमी ज्ञानंद औरेमना रिपोर्ट अमा मियामना फोंखरबा मतुंग सोशल मीडिया दा वायरल ओइरकपदगी चीफ मिनिस्टर एन बिरेन की पौताक मतुंगिना माकी मनाव नुपा नोंथोंबम राजेंद्र एलाइस बोयना सही मपन खत ngairibi nupi masa dugi imungi miyoi singa tanaraba matungda jenims ki ambulance amana tha sigi ahumda layeng sanga sida puduna layeng lakpaga loinana tha sigi tareta lemna operation pangthoktura mathau thau taudraba kini adu lauktholaga nupi masa sigi phibam phagat halakpada maki mabung oinam dina irabona chef minister hakthengna unaduna thamoi singna thakatpa phongdokre chef minister gi maikai digisu mabung sigi चानाब थब अमा पीननाब होनगनी हाइबिगी थाजबसु पिरख्रे हाइनसु पाउसना फोंदोरक्ली अमरोमदना अयुक नुंथिल नुमिदांग खाक्तना नुपी मसा अमाना उ सरासिंग सेमदुना येंथोकलमले चीफ मिनिस्टर पुपु बिरेंदसु उ सरासिंग पिजगे अंबिका मलेमसिदा लैरिबा मियोइसिंगना उमंग कोकथोरकपना अयिंगसा नुंजु नुंसागी खल नोंमनोमगी कायथरलिबा फिबमसिदगी अकोइबिगे फिबमबु नुंसीजबा मियोइसिंगनसु फोंगना थोलक्तुना मौसा लाइरेंबिगी सक्तम कन्ननबगिदमक उपाल वापाल थाजिनबा अमदी मांगथरगलिबा उमंगसिंगबु कलहौनबा थबक क्या पैखलकली मसागी सई तरागा मरीरोम दमक ngairibi इम्फाल ईस्ट डिस्ट्रिक्ट की मनुंगसना लेबा हुइद्रोम मयाय लेकाइदगी लैश्रम अंबिकाना मलेमगी होंगलकलिबा अयिंगसा नुंजु नुंसागी खलसी खरदा ओइरबसु कलहौनबगी पन्नमदा उ सरासिंग सेमदुना मियामदा येंथोकपा अमदी लैनसोम सेमदुना दुपसादुना ममागी मतेंगसु पांगहौरि लमलाई हायर सेकेंडरी स्कूल लमलाई द क्लास 9 खतमक तमलिबी अंबिका लैश्रम प्रेममसुम हुइद्रोम अनितागी अमता पोक्सबी मसानुपिनी अंबिका पुरिंगैदा अपोक्पी ममागा मपागा काइनदुना मतम खरा आसानबा युमदा लैदुना अपोक्पी ममाना साउनबा योग थलखि ngasidi mamagi mapamda leiduna apokpi mamana matam matamgi insang napi yonduna imphal gi kaithildagi phirol khara lautharuraga yonduna lakli ambika sumagna asangma matamda dhup थादुना लाइना सोम सेमदुना मदुदगी फोंगलाको सेनफा मदुना मसागी लाइरिक तंबदा संगबा से कलम मफी मरुल सिंगबा लैजबा ममागी मतेंग पांगबदा नतना अवा अना तारबा मिय सिंगदा लुप सिंगना सेल खाइनदुना तेंगबांगबदा माकिसु ngamजबा सेनफम खरा खरासु पांगदुना लाखिबि नुपी मसानी अंबिकाना कमदौना उसरा सिंग सेमबा मदि उसरा सिंग थाबा हौरखिबनो हाबिगी मतंगदा अंबिकागी ममा अनिताना फोंदोरकपदा इमुंग मनुंगदा लैकायदा अयिंगसागी खल कायरकपा साबगी चांग नोमनोमगी हेनगलकलिबसि मियोइबना उवा यानथपदगी थोलकलिबनी हाबिगी वाफम तारुरगा नोंगमा अइंगोंदा खंगौदना अंबिकाना क्लास 7 काबा मतमदुदा इमा अइखोइना उवा मयाम थाजिलबदी अइखोइना साबगी चांग हेनगलई हारिबसि कोकपा हंथरकपा ngamgadra हाइना हंगलकपदा मांगना कोकनी ngamgani हाइना पाखुमपिकी नुमित अदुदगी हौना अंबिकाना उ सरा थाबगी थबसि हौरखिबनी हाइना फोंदोरखि अंबिकाना करंबा मतमदगी उ सरा सिमा हौरखिबगी हाइना हंगबा वांगी पाखुमदा अंबिकाना हाइ कोविड-19 लेसेट कना संदोरकपा मतमदुदा लॉकडाउन तौखिबदगी स्कूल काबा याद्रबा मतमदुदा उ सरा सेमदुना उ सरा सिंगदु मियामदा यामना लाइना फंगलगनी अइखोइगी अकोइबदा उ वाना पुमसंग संगलब लमदम अमा सोइदना पुरकपा ngamgani उसरा सेमदबा यादे हाइबगी वखलोन अदुदा उसरा सि सेमबा हौरखिबने चिंगदा लंबीदा तारंबा उमरु हाइगी मरु सिंग अदु खुल्लगा उसरा सेमबगी थबसि सथबा हौरखिबने उसरा सेमनबा पॉलिथीन खाव लैनबा से लैतबना लैकायदुदा लैबा माकी ममानबी विद्या कवि अमगा लोइनना लंबी मपाना होटलदगी होंदोरकपा डिस्पोजल ग्लास इसिंग थखिबगी प्लास्टिक बोतल मीना चिप्स कुंबा साखिबगी पॉलिथीन खावसिंग अदु खुल्लगा मदुदा उसरासिंग सेमनी मांगना दुप सादुना अमदी नसोम सेमदुना योनबदगी फोंगलाको सेनफम खरा अदुना योंगसा कुंबा मरुसिंगदी काइथियलदगी लैरुरगा सरा सेमी माकी युमदगी किलोमीटर 2.5 रोम लापना लैरबा लमलाई हायर सेकेंडरी स्कूल फावबा ngasi nungtigi khona sali स्कूल हलकपा मतमदा लंबीदा तरंबा हंथी सिंग खुंदुना पॉलिथीन अमदे हे योमलगा पुरई स्कूल हलकलगा उसरा सिंग सेमबा इसिंग साइबीबा मदुदगी अमुक नुमिदांगदा ट्यूशन चलुरुगा हलकलबा मतुंग अमुक नसोम सेमदुना अयामा मतमदा थबक
hanghandanaba honajai makna tawba thabaksinda maki mamanabi bidyana ayama matamna mating supangbi makti aigi imagumbani haina su phongdorakhi Manipur lengaki CM oibiriba pupu berensu singi mafam kya usara kya thajinbagi thabak su kana pekhatpiri masida maki maikidigi su angamba usara sing kachaningbagi apamalai makhatana mahakna honajariba usara simbagi thaba sida hena kumang chaukshinaba usara sing thamnanaba mafam amatang sembiyu yaragadi makna mangjariba manglan nasi mang phaunabada mating oigani khalli haina su ambikana lengaki puning singsilakli Hauzik ko inadi miyang pausi matang sa bisinjaragi amasum pathok sa kibla suwa kibla langkiba kaya yawar sa miyang ngakpi gani amasum matam gaba maruibi pausi sa miyang dali palaitan update pizara kaya nasu channel sige may kaya di miyang thamjari and thank you